ꯑꯩꯅ ꯃꯉꯥꯟꯁꯦ ꯃꯣꯡ ꯃꯉꯒ ꯂꯥꯛꯄꯅꯤ ꯂꯣꯡꯉꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯋꯥꯒ ꯑꯦꯕ꯭ꯔꯣꯠꯇ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒ ꯀꯩꯅꯣ ꯅꯩꯁꯜꯂꯒ ꯂꯩꯔꯦ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯑꯩ ꯑꯁ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯩ ꯃꯩꯈꯨ ꯃꯔꯛꯁꯤꯗ ꯑꯩ ꯆꯥꯛꯀ ꯊꯣꯡꯕ ꯉꯝꯃꯔꯣꯏ ꯏꯆꯦꯗ ꯁꯣꯏꯗꯅ ꯑꯩ ꯀꯩꯅꯣꯝ ꯇꯧꯁꯜꯂꯒꯦ ꯏꯆꯦ ꯍꯥꯎ ꯇꯥꯏꯌꯦ ꯁꯨꯃꯤꯂꯥ ꯑꯩ ꯍꯤꯟꯖꯥꯡ ꯁꯦꯝꯕ ꯂꯣꯏꯁꯜꯂꯝꯃꯕꯅꯦ ꯀꯩ ꯇꯧꯔꯒꯦ ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ ꯀꯩ ꯋꯥꯠꯄ ꯂꯩꯔꯒꯦ ꯏꯆꯦ ꯑꯩꯁꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯍꯥꯏꯕ ꯃꯩꯈꯨ ꯃꯔꯛꯁꯤꯗ ꯑꯩ ꯏꯄꯥꯝꯗꯁꯨꯅꯦꯀꯣ ꯁꯨꯃꯥꯏꯅ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯁꯤ ꯆꯥꯛꯈꯨꯝꯗ ꯀꯌꯥ ꯇꯧꯔꯛꯇꯕꯅꯤꯅꯀꯣ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦ ꯑꯩ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯇꯤꯡꯊꯣꯛꯎꯒꯦ ꯏꯆꯦ ꯅꯪ ꯊꯣꯡꯕ ꯉꯝꯒꯗ꯭ꯔꯣ ꯑꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯩꯅꯣ ꯑꯗꯣ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯗꯣ ꯍꯤꯗꯥꯛ ꯑꯃ ꯆꯥꯁꯤꯜꯂꯒ ꯍꯤꯞꯅꯕ ꯇꯧꯔꯨꯔꯣ ꯆꯠꯂꯣ ꯍꯦ ꯃꯧ ꯑꯇꯣꯝꯕꯤ ꯀꯩꯅꯣꯅꯦ ꯅꯪ ꯅꯃꯅꯦ ꯉꯔꯥꯡꯁꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯐꯃꯨꯡ ꯆꯪꯈꯤ ꯅꯍꯥꯟꯁꯨ ꯑꯗꯨꯃꯛ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯅꯪꯕꯨ ꯗꯣꯛꯇꯔꯔ ꯀꯩꯅꯣ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯌꯦꯡꯊꯣꯛꯄꯅ ꯐꯠꯇ꯭ꯔꯅꯦ ꯑꯣ ꯏꯅꯦꯝꯕꯣꯛꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯁꯦ ꯊꯕꯛ ꯊꯤꯗꯣꯛꯏ ꯁꯤꯅꯤꯅꯦ ꯉꯥꯏꯈꯣ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗꯕꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯔꯤꯔꯣ ꯏꯃꯥꯅꯅꯦ ꯏꯅꯦꯝꯕꯣꯛꯅꯅꯦ ꯏꯆꯦꯅ ꯇꯧꯕꯗꯗꯤ 그야 예때도 아니 또 뭔가 아그 얘기는 얘기지 못가리기노 아이스고 포상하는데뭐 와래 아이한테 니 또 레이스 강해드나 뭐또 미리나 아소도 못 바꿀지 아이 와래 비네 하이마 멋진 세행무네 멋진 언니서 삼나대 할아버지 모아봐 아이 hꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯀꯔꯤꯅꯣ ꯋꯥ ꯉꯥꯡꯕꯁꯦ ꯀꯤꯖꯔꯦ ꯃꯧꯍꯟ ꯐꯔꯦ ꯅꯪꯒꯤꯗꯃꯛꯇꯅꯦ ꯉꯥꯡꯉꯨꯕ ꯑꯩ ꯂꯥꯜꯂꯦ ꯅꯪ ꯆꯥꯛ ꯊꯣꯡꯗꯣꯛꯎꯀꯣ ꯅꯃꯥꯁꯨ ꯈꯣꯡꯁꯦ ꯏꯪꯉꯦ ꯆꯠꯂꯒꯦ ꯃꯩꯗꯣ ꯈꯔ ꯄꯨꯁꯜꯂꯛꯀꯦꯔꯣ ꯃꯩꯐꯨꯗꯣ ꯄꯨꯁꯜꯂꯛꯑꯒ ꯈ꯭ꯋꯥꯡꯁꯦ ꯈꯔ ꯌꯥꯏꯒꯦꯅꯦ ꯐꯩꯗ ꯏꯃꯥ ꯌꯥꯝ ꯉꯥꯡꯕꯤꯔꯨꯅꯨ ꯃꯧ ꯑꯇꯣꯝꯕꯤꯗ ꯑꯩ ꯈꯟꯖꯕꯗꯅꯦ ꯑꯩꯈꯣꯏ ꯒꯨꯗ ꯅ꯭ꯌꯨꯁ ꯇꯥꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯅꯅꯦ ꯃꯥ ꯄꯣꯊꯥꯖꯅꯤꯡꯉꯤꯁꯦ ꯄꯣꯊꯥꯖꯔꯁꯅꯨ ꯑꯩ ꯑꯗꯨꯝ ꯊꯣꯡꯗꯣꯛꯀꯦ ꯏꯃꯥ ꯀꯩꯗꯕꯨ ꯋꯥꯗꯣꯏꯅꯣ ꯍꯥꯎꯅ ꯍꯦꯛ ꯊꯣꯡꯗꯣꯛ ꯂꯣꯏꯔꯦꯅ ꯆꯥꯛꯁꯤꯕꯨ ꯆꯥꯛ ꯊꯣꯡꯕꯕꯨ ꯆꯠꯂꯁꯤ ꯏꯃꯥ ꯃꯩꯐꯨꯗꯣ ꯄꯨꯁꯜꯂꯛꯀꯦ ꯏꯃꯥ ꯉꯥꯏꯍꯥꯛ ꯍꯤꯞꯄꯝꯃꯣ ꯆꯥꯎꯕꯥꯟ ꯍꯟꯗꯛꯇꯤꯅꯦ ꯐꯧ ꯌꯥꯝ ꯐꯩꯅꯦ ꯐꯧ ꯐꯕꯗꯨꯅꯅꯦ ꯉꯁꯤ ꯐꯧ ꯃꯣꯟ ꯀꯨꯟꯃꯨꯛ ꯌꯣꯜꯂꯒ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦꯅꯦ ꯆꯥꯎꯕꯟ ꯑꯗꯨ ꯅꯪꯒꯤ ꯁꯔꯨꯛꯁꯦ ꯂꯧꯔꯨꯔꯣ ꯑꯩ ꯄꯤꯒꯦꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯆꯥꯎꯕꯟ ꯑꯌꯥ ꯈꯨꯔꯥ ꯇꯣꯃꯥꯜ ꯂꯥꯛꯏꯔꯣ ꯐꯔꯦ ꯀꯌꯥ ꯊꯣꯛꯑꯒꯦ ꯅꯪꯒꯤ ꯁꯔꯨꯛꯁꯦ ꯂꯨꯄꯥ 10,000ꯃꯨꯛ ꯊꯣꯛꯑꯦꯅꯦ ꯑꯗꯣ 10,000ꯗꯨꯒꯅꯦ ꯅꯇꯩꯃꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯁꯨꯕꯅꯤꯅꯅꯦ ꯈꯔ ꯌꯥꯝ ꯂꯧꯍꯧꯔꯣ ꯑꯗꯣ ꯆꯥꯎꯕꯟꯗ ꯈꯔ ꯂꯤꯛꯄꯤꯔꯣ ꯍꯥꯏꯌꯦ ꯑꯗꯣ ꯅꯪ ꯀꯌꯥ ꯂꯧꯒꯦ ꯍꯥꯏꯔꯤꯅꯣ ꯈꯨꯔꯥꯁꯨ ꯋꯥꯖꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯧꯗꯣ ꯂꯤꯡꯕꯒ ꯈꯥꯎꯕꯒ ꯇꯧꯕꯗ ꯑꯗꯨꯅ ꯈꯨꯔꯥꯅ ꯍꯦꯟꯅ ꯂꯧꯕꯤꯔꯣꯗ ꯑꯩꯗꯤ ꯍꯥꯏꯗꯤ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕꯗ ꯐꯅꯌꯥꯝꯁꯨ ꯌꯥꯎꯕ ꯐꯪꯗꯦ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯗꯨꯝ ꯈꯨꯔꯥꯗꯤ ꯀꯩꯅꯣ ꯇꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯣ ꯈꯨꯔꯥ ꯄꯤꯕꯤꯔꯝꯃꯣ ꯈꯨꯔꯥ ꯀꯌꯥ ꯂꯧꯒꯗꯣꯏꯅꯣ ꯂꯧꯖꯍꯧꯔꯣ ꯅꯥꯏꯈꯣ ꯆꯥꯎꯕꯟ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯧꯖꯅꯤꯡꯕ ꯂꯧꯍꯧꯔꯣ ꯍꯥꯏꯁꯦ ꯀꯔꯤ ꯑꯩ ꯅꯉꯣꯟꯗꯒꯤ ꯕꯤꯈꯥ ꯅꯤꯔꯒ ꯂꯧꯔꯤꯔꯣ ꯑꯩꯅ ꯁꯨꯔꯒ ꯐꯪꯖꯕ ꯄꯩꯁꯥꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯧꯖꯍꯧꯔꯣ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯂꯧꯔ ꯅꯉꯣꯟꯗ ꯄꯤꯗꯣꯔꯤꯃꯤ ꯄꯤꯅꯤꯡꯕ ꯈꯪꯒꯗ꯭ꯔꯥ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯂꯥꯡꯉꯤꯁꯤꯕꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯋꯥ ꯆꯥꯎꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯤꯡꯉꯒ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯍꯜꯂꯤꯁꯦ ꯅꯪꯅ ꯌꯥꯝ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯈꯪꯉꯦꯗꯅ ꯅꯪꯅ ꯌꯥꯝ ꯂꯧꯅꯕ ꯍꯥꯏꯅ ꯂꯤꯡꯍꯜꯂꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯤꯡꯍꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯒ ꯅꯪꯒꯅ ꯂꯤꯡꯃꯤꯟꯅꯔꯒ ꯇꯥꯆꯧꯗꯅ ꯈꯔꯇꯪ ꯄꯤꯒꯦ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯦ ꯉꯥꯏꯈꯣ ꯑꯉꯥꯡ ꯉꯥꯏꯈꯣ ꯐꯔꯦ ꯈꯨꯔꯥ ꯅꯪ ꯂꯧꯅꯤꯡꯕ ꯀꯌꯥ ꯂꯧꯒꯗꯣꯏꯅꯣ ꯂꯧꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯣ ꯑꯁ ꯉꯥꯡꯅꯔꯨꯔꯅꯨꯕ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯁ ꯈꯨꯔꯥ ꯏꯍꯦ ꯑꯇꯣꯟ ꯇꯥꯎꯅꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯥꯝꯅ ꯂꯧ ꯁꯨꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤꯅꯦ ꯑꯗꯨꯅꯅꯦ ꯑꯇꯣꯟꯅ 500-700 ꯑꯗꯨꯝ ꯄꯤꯌꯨ ꯍꯥꯏꯁꯦ ꯄꯤꯒꯦ ꯑꯇꯣꯟꯅ ꯆꯥꯎꯔꯣ ꯑꯩ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯇꯣꯟ ꯅꯠꯇꯦ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯀꯩ ꯍꯥꯏꯅ ꯎꯔꯒꯦ ꯅꯠꯇꯦ ꯄꯩꯁꯥ ꯆꯥꯕꯒꯤ ꯏꯃꯨꯡꯅꯤ ꯍꯥꯏꯅ ꯎꯔꯕꯣ ꯑꯩꯈꯣꯏꯒꯤ ꯂꯧ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯗꯨꯒ ꯅꯪꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯑꯃꯇ ꯄꯤꯕ ꯌꯥꯔꯣꯏꯀꯣ ꯐꯔꯦ ꯆꯠ ꯂꯧꯍꯧꯔꯣ ꯆꯠꯂꯒꯦ ꯇꯥꯆꯧ 10,000ꯁꯤꯒꯤ ꯃꯥ ꯀꯩꯝꯇ ꯂꯧꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯇꯥꯆꯧ ꯑꯩ ꯂꯨꯄꯥ 10,000ꯁꯦ ꯑꯩ ꯇꯥꯆꯧ ꯂꯧꯔꯒꯦ ꯑꯗꯨꯒ ꯇꯥꯆꯧ 10,000 ꯑꯃ ꯂꯧꯔꯣ ꯍꯦ ꯑꯇꯣꯟ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯅꯪꯅ ꯊꯕꯛ ꯑꯃꯇꯁꯨ ꯑꯅꯥꯝꯇꯁꯨ ꯌꯥꯎꯗ꯭ꯔꯒ ꯅꯪꯒꯤ ꯇꯥꯆꯧꯅ ꯋꯥꯅ ꯁꯨꯔꯤꯕ ꯊꯕꯛꯇꯒꯤ ꯐꯪꯖꯔꯛꯄ ꯁꯦꯜꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯁꯔꯨꯛꯀ ꯂꯧꯔꯗꯅ ꯈꯥꯏꯕꯣꯛꯀ ꯂꯧꯔꯗꯅ ꯌꯥꯔꯣꯏ ꯅꯌꯥꯝꯕꯗ ꯄꯤꯊꯣꯛꯈꯣ ꯄꯩꯁꯥꯗꯣ ꯑꯦ ꯏꯃꯥ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯂꯝꯁꯦ ꯇꯥꯆꯧꯒ ꯑꯩꯒꯒꯤꯅꯤ ꯈꯪꯉꯦꯗꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯒ ꯇꯥꯆꯧꯒ ꯌꯦꯟꯅꯧꯅ ꯇꯧꯔꯝꯃꯤꯅꯤ ꯈꯪꯉꯦꯗꯅ ꯑꯗꯨꯗꯤ ꯂꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯄꯩꯁꯥꯁꯤꯡꯗꯣ ꯏꯕꯥꯅꯤ ꯈꯥꯏꯕꯣꯛ ꯌꯦꯟꯅꯗꯗꯤ ꯏꯃꯥꯅ ꯀꯔꯤꯒꯤ ꯑꯍꯩꯄꯥ ꯁꯥꯔꯤꯕꯅꯣ ꯏꯃꯥ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯈꯪꯉꯦꯗꯅ ꯖꯍꯥ ꯄꯩꯁꯥ ꯐꯪꯉꯛꯑꯁꯨ ꯑꯩꯒ ꯃꯥꯒ ꯂꯨꯄꯥ 2ꯇ ꯐꯪꯉꯛꯑꯁꯨ ꯑꯃꯃꯝ ꯌꯦꯟꯅꯗꯣꯔꯤꯃꯤ ꯏꯃꯥ ꯋꯥ ꯉꯥꯡꯒꯅꯣ ꯍꯩꯃ ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯑꯉꯥꯡꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯔꯝꯍꯥꯏꯅ ꯆꯪꯉꯒ ꯄꯣꯛꯂꯛꯏꯕꯅꯣ ꯁꯤꯕꯣ ꯇꯧꯔꯣ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯊꯣꯛꯄ ꯇꯧꯔꯣ
ꯂꯧꯖꯔꯁꯅꯨ ꯗꯦ ꯏꯃꯥ ꯑꯉꯥꯡꯁꯤꯁꯨ ꯅꯍꯥꯟꯒꯩꯁꯨ ꯄꯩꯁꯥ ꯇꯥꯟꯖꯕꯁꯨ ꯅꯠꯇꯦ ꯂꯧꯖꯔꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯃꯣ ꯑꯩ ꯉꯁꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩ ꯌꯨꯝꯁꯤꯗꯅꯦ ꯁꯨꯔ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯇꯩꯗꯤ ꯈꯪꯗꯅ ꯅꯪꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯄꯨꯕꯤꯒꯅꯤ ꯀꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯅꯪꯅ ꯄ꯭ꯔꯣꯃꯤꯁꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯆꯥꯛꯈꯨꯝꯗ ꯅꯠꯇꯦ ꯃꯩꯈꯨ ꯃꯔꯛꯇ ꯊꯝꯃꯤꯁꯤꯕꯨ ꯅꯠꯇꯦ ꯑꯩꯕꯨ ꯑꯩ ꯀꯣꯛ ꯁꯥꯒꯠꯂꯦꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯄꯨꯝꯅꯃꯛ ꯏꯝꯐꯥꯜꯗ ꯂꯩꯌꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯣꯜ ꯇꯧꯔꯒ ꯑꯩꯕꯨ ꯅꯣꯛꯅꯔꯤꯕ ꯂꯋꯥꯏ ꯅꯨꯄꯤ ꯍꯥꯏꯗꯅ ꯑꯗꯣ imphal le daga chaba phangdadana daga ne chaka amata chaba phangdadana ne pizza ga KFC ga tang charaga le rasune ai lenzarage tamo sim sidagi those ꯐꯔꯦ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒꯅꯦ ꯏꯃꯥꯗꯒꯤꯅꯦ ꯄꯩꯁꯥꯁꯦ ꯁꯦꯠꯂꯒ ꯄꯨꯈꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯨꯗꯤ ꯄꯨ ꯇꯥꯏꯗꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯅꯠꯇ꯭ꯔꯅꯦ ꯄꯨꯕ ꯇꯥꯏꯗꯅ ꯀꯩꯅꯣꯅꯦ ꯄꯨꯗꯕ ꯌꯥꯗꯕꯅꯦ ꯀꯩꯅꯣ ꯑꯗꯨ ꯀꯧꯊꯣꯛꯑ ꯆꯥꯕ꯭ꯔꯣ ꯑꯗꯨ ꯄꯨꯔꯒ ꯆꯠꯁꯦ ꯍꯥꯏꯕꯅꯦ ꯑꯥꯗ ꯀꯩ ꯆꯥꯔꯨꯔꯒꯦ ꯊꯤ ꯂꯧꯔ ꯆꯥꯒꯦ ꯍꯥꯏꯕꯔꯥꯎ ꯅꯪꯅꯦ ꯄꯪꯃꯟꯗꯅ ꯀꯣꯛꯀꯁꯦ ꯉꯥꯎꯔꯕꯅꯦ ꯑꯩꯅ ꯁꯤꯕꯨ ꯍꯥꯏꯅꯕ ꯇꯥꯔꯤꯕꯣ ꯅꯪꯅ ꯅꯁꯥꯅ ꯈꯪꯐꯝ ꯊꯣꯛꯏꯗꯅ ꯑꯩ ꯅꯨꯄꯤꯁꯦ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ ꯍꯥꯏꯕꯁꯦ ꯃꯧꯍꯟꯅꯅꯦ ꯏꯆꯦꯃꯟꯅꯅꯦ ꯏꯁ ꯃꯃꯤꯅ ꯃꯅꯥꯅꯦ ꯃꯃꯥꯒ ꯅꯕꯥꯗꯨꯒꯅꯦ ꯏꯁ ꯐꯨꯆꯨ ꯇꯧꯔꯒ ꯑꯩꯕꯨ ꯋꯥꯍꯟꯕꯁꯦ ꯑꯣꯠꯄꯁꯦ ꯑꯩ ꯇꯥꯃꯣ ꯑꯩ ꯆꯤꯡꯒꯁꯦ ꯑꯩ ꯍꯥꯡꯗꯣꯛꯆꯗ꯭ꯔꯕꯅꯤ ꯅꯣꯡꯕꯨ ꯊꯝꯖꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯃꯜꯂꯦ ꯃꯣꯏ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯉꯦ ꯏꯃꯥ ꯀꯗꯥꯏꯗꯅꯣꯅꯦ ꯅꯪꯅ ꯆꯠꯇꯣꯔꯤꯗꯨꯕꯣ ꯏꯝꯐꯥꯜꯗꯅꯤ ꯏꯃꯥ ꯏꯌꯥ ꯏꯝꯐꯥꯜꯗ ꯑꯣꯏꯗꯤ ꯄꯪꯂꯥꯞ ꯂꯥꯞꯇꯦꯗꯅ ꯌꯨꯝꯗꯒꯤꯁꯨ ꯑꯣꯏꯔꯁꯨ ꯆꯠꯄ ꯌꯥꯏꯗꯅ ꯀꯩꯅꯣꯗꯤ ꯏꯃꯥꯅꯅꯦ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇ꯭ꯔꯕꯅꯤꯅꯅꯦ ꯀꯩꯝꯇꯗꯤ ꯈꯪꯉꯝꯃꯔꯣꯏ ꯑꯗꯨꯕꯨꯅꯦ ꯑꯣꯐꯤꯁꯀꯤ ꯅꯤꯌꯣꯝ ꯅꯤꯇꯤꯁꯦ ꯌꯥꯝꯅ ꯂꯨꯔꯤ ꯖꯥꯠꯅꯤ ꯈꯪꯉꯤꯗꯅ ꯃꯤ ꯃꯤꯇꯤꯡ ꯈꯪꯍꯧꯔꯛꯄ ꯃꯇꯝꯗ ꯐꯠꯄ ꯅꯪꯅꯔꯨꯏꯌꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯂꯝꯕꯤ ꯊꯣꯡꯅꯕ ꯐꯠꯇ꯭ꯔꯤꯕ ꯒꯥꯔꯤ ꯒꯨꯔꯥꯅꯕ ꯐꯠꯇ꯭ꯔꯤꯕ ꯑꯗꯨꯒ ꯁꯤꯗꯒꯤ ꯀꯃꯥꯏꯅ ꯂꯤꯊꯣꯛꯑꯒ ꯀꯃꯥꯏꯅ ꯏꯝꯐꯥꯜ ꯌꯧꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯤꯇꯤꯡꯒ ꯂꯣꯏ ꯁꯣꯏꯅꯥꯏꯔꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯊꯕꯛꯇ ꯂꯩꯔꯒꯦꯔꯣ ꯏꯃꯥ ꯑꯁ ꯏꯝꯐꯥꯜꯗ ꯂꯩꯇꯕ ꯌꯥꯔꯣꯏꯌꯦ ꯏꯃꯥ ꯌꯥꯝꯅ ꯉꯥꯡꯉꯨꯔꯅꯣ ꯑꯇꯣꯟꯒ ꯏꯅꯥꯎꯒꯅ ꯉꯥꯡꯉꯤꯕꯁꯦ ꯂꯣꯏ ꯆꯨꯝꯃꯦ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯊꯕꯛꯁꯦ ꯈꯔꯗꯤ ꯂꯨꯕꯅꯦ ꯑꯗꯣ ꯑꯇꯣꯟ 이마세 아누 살아가봤는데 난 당자더라 그이노 ngandabadi lauko imase adum yengba natradi yam sanjalakani imase kharase chinta pugallido kaidinu de itema 당자 khudingni kamai lagadoino thabak khuchinsiga hoi yenge itema yaragadi adum laknaba tawge to yade yadragadi ko phone da adum phaunusiko he aton imase bp gi lena su leiribani aduga ma diabetes su pairibani aduna nangi da adum sonjaduna leiribani atondo aduna yaragadi nang adum toina laknaba tawko habi thabak tagi di imana luidana ko aduna yaragadi nang toina laknaba tawko chiksalu mapan gi mising yam phattabani chaba thakpa kai ka do yam chiksalu aton amadi magi nupi yum thadutuna chakki asigi matungda call tawrusu thangai khidre amadi yumda mukhan halakhidre chauban ema imema aton to bu phone ka bata tawrak tabrane ma bu lawe haibrane mama se si tawre ma khangdabra haiba imanga saidi pairambane aduga network yade ekona tarake hana thamkibane adagi ati si pairakidre adagi phone se changkidre adum busy haidina block to sankramali ima nagi na jana palo phatti phatmande he karino ima se siramda yorobo ma se khangri se kegino ima se stroke ore ma ke dodori ge aba ima se gumba si sidok ning mani na tra ima duni aigi ijanu pa to base pikling hai taki mage mabu chel se atuki batte phattaban mama bu nushi da ba mama yawi hai ba ai wai ai ija han jawban gi da mata khallaga ai yamna wai aina lekhidaba matungda boy soidina lakani adugi matungda makhoi thokpa piu natraga noidagi yumpham se piu haidna mundra pukhiba se tammangamde aigi ijanu pa anje timalle haiba mina matna chana bahunari manati adum pitoki mage kaimta lehoroi dori imonu pia masidi ai kainum haike masidi nang namata da tamma yaroi ko si aina lekhidraba matungda nang asise nangi nipa da haigedabani ko kino ima yamaluba wariro ima siramda yorobanina aibu sanalupa ka sinaramge haibro treasury ka lebak manungda phumna thamambagi wariro ima na haining libase nata hai karino adumba nate aina ne hingning ai mikup ta dia Kujaning basidi Thailand ka Switzerland ka Philippines ka kujaning basidi kari haro ni aduna ne aina sigra matunda ai lawai digi lokto pa asti do aduno ko hello ko Philippines Thailand ma ham ko hello ko na pesa le ta ba di khange ko adu bo non lo ra kai no amtan ti ko hello ko ai asti do adu swai de ka thada ba yar roi ko noi imphal de ka thada ke ka choro kanu ko
Philippines Thailand thadagadaba asido Kaino ima imana sukana kyan tharisibu kaigino nachani pana thabak su tawdaba adugi mathakta lau khara uraga chajari basisu mina chathoktogi asigi mathakta imagi dream mayam sibu karamna aina successful oina dream se kai haigani pura tawdoino haibado kari haige maite londa kauthokuri sorry adu ima ngausinagano imagi ngausinagi sitaragano Pagi to bari dai monupia Dr. Part Aina nia sunu sidra pagi to bani ai su kangida no se wai haina ai su kangi lai da chutana raba isang atani ana lai ringa de thapa number to amda tawani te khangte sira boda chak cha phang du na sidori ne ai haige kha thang basita nia kha thang ba hai badi lau ubam do lam do aduga kha thang bada lai riba kachin na nia aduda aina nia ikubo inemo na sana lo ba de kai dagi pirami adu pirambado aina phumjala thamambani adudo aigi cha thabak tawdaba icha da pigani na aina wasaki aduda nang lo thuoga ne kaira ka chagera kai tawgera tawo Haima imadi mabuk yamna phatamdena asukoiba namau nupi na lohong khong nang machali singse kolu aduki rental jewelry so kariyo siru ga chadi base imagi asuk yam sanali pale redabu karigino namau nupi na kokra na chali sibisbo as khangre da pare at least haramido bo akoi hide lai ba phabani na khalage si jenge the stroke ko ina sramade akoi mangdana tum lai mak malak tu da phumduna mangini ne imau nana kwai phaye na ina khalubani adubu nang wangang sang se taraga nang nia paisa lupa ni no pura chengi da ko mali isa lupa ko ra isa lupa da ram ko chawban imau se kiye ho phaning dre mawa phabi ka oining de mawa phabi oi badane true love ne lak badane pattana ne khauri ka se kange chaba thpa phangda ina no pidna hojik town da leire aina sida santi sayung mayam ta ai mo bosi da loira bane ba kai ro ima pipi ke ram ta pipi hai da Tacho ima su lekidrabani na hojiti aigi sarukto piro aigi lam aigi yumpham piro tacho ai awang thangba leiriba aigi lam se habati tacho na hekek lowling lam do lam pai adu piro adu nang ta khayam logi taragati ai di kha thangba do ai gi tarabo hoi tacho ai awang thangba do oi taragati tacho gi kha thangba do tare dana ado nang di lowling ba suite nang adu lam do lowra ka dau ge habnu kaisi to roe tacho ai si lam se lowre dana lowra matung dana ai yon dho ma ga ne ata to mal do yon dho ma ga ne lam su phei dana aduga paisa lupa do pura ga ne ai imphal do hongrani aduga tacho su ningjing biranu nangi naw pa ma lei habdo matung manaw ko ranu ko akoi lawai thawai da leiba mi ka samna ningde Hey now, kino na nangang ito po. Nang tatong na, nang hiyoy ba nina, sura talaga, chachari bangak tani. Atuga, awang nung gilam dati, lau ubada payay do na mapam do da, lau lindi ba ni. Atuga karong gilam dati, yang do na layra ba ni. Atu da karim su taba oidra ba ni. Atu karam na do ay kaya lau ka, karam na hingla chaway ba no. Karam na hingway ba no. Ilaw na su, kaya to ba si po. Itay ma, tacho ga igang ang naringay da, itay mayaw sila kano. Ay na hari ba siya, valid point ni kangay da na. Aigi lam piu hai di piu ato mana hari bani na ne tapam thoi aduga aisu yum sigi hak lei di bani yum sida aina lowning ba lam logani lowning ma mai kai logani itai ma amati ta chona sida thingba yaroi imado lekhi da pata ngai hai ba kaino ngarang tang lekhi da ngai aduga nang nang asi lag lam ta laga adigi lekhi ba lam tu na mo yon thong laga chalaga nang ta choga nang mari sing asi paisa ki maram na thada da maga chat kya sibu lekhi da bai ma do nai bani kita khala ga solaga sikri bade aduga nang sumai tawrise imadugi thawai duna nugai ram gadre ne nang apa boy gadre ne itay ma kapsan ausara ga ya nati ko naung pina ngai le ramani aina ne lam lo ra ga ne paisa pu la ka ne aduga nang na naung pi ne shopping to pu ga ni jewelries myam lei ga ni makeup myam lei go ni skin care myam to ga ni ai duna ne aina akhu gi promise to ra ga na bani chalage kaino nang na numidang sida koi ai bu sida ko tho ko puri sibo kai thau lei ya Bambo, imana ne, ekoi bani se karpati ohen birame. Imana
ꯊꯝꯂꯝꯃꯦ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯥꯛꯇ ꯐꯨꯝꯗꯨꯅ ꯑꯩꯈꯣꯏꯕꯥꯅꯤꯅ ꯆꯥꯅꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯄꯨꯛꯆꯦꯜ ꯇꯤꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯏꯃꯥꯕꯨ ꯂꯨ ꯇꯧꯕꯗ ꯎꯕꯗ ꯏꯃꯥꯗꯨꯅ ꯄꯦꯟꯈ꯭ꯔꯗꯨꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯌꯨ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯒ ꯂꯣꯏꯅꯅ ꯍꯥꯏꯗꯤ ꯕꯣꯔ ꯄꯤꯕꯒ ꯂꯣꯏꯅꯅ ꯁꯅꯥ ꯂꯨꯄꯥꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯦ ꯑꯁꯤꯗ ꯐꯨꯝꯗꯨꯅ ꯊꯝꯃꯝꯃꯦ ꯍꯥꯏꯌꯦ ꯊꯥꯡꯖꯧ ꯄꯨꯔꯛꯑꯣ ꯅꯣꯏꯅ ꯄꯨꯔꯛꯑꯣ ꯈꯣꯠꯇꯣꯛꯑꯒ ꯁꯅꯥ ꯂꯨꯄꯥ ꯂꯧꯊꯣꯛꯑꯁꯦ ꯑꯌꯥ ꯌꯥꯝ ꯐꯩꯅꯦ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯝꯗꯦ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃ ꯄꯣꯔꯦ ꯐꯔꯦ ꯐꯔꯦ ꯇꯧꯁꯤ ꯂꯥꯎ ꯂꯥꯎ ꯑꯩ ꯊꯥꯡꯕꯨꯗꯤ ꯆꯤꯞꯄꯦ ꯂꯥꯎ ꯇꯧꯔꯁꯤ ꯑꯦ ꯀꯩꯅꯣ ꯁꯤꯗꯤ ꯅꯠꯇꯦ ꯁꯤꯕꯨ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯍꯩꯃꯥ ꯆꯤꯊꯤ ꯑꯃꯁꯨ ꯂꯩꯔꯝꯃꯦꯅꯦ ꯁꯤꯗ ꯀꯩꯅꯣ ꯆꯤꯊꯤꯁꯤꯒ ꯏꯔꯤꯁꯤꯅ 이메마 낭나 찌찌세 방법만 땀나 아이디 소이드는 시련만이고 아두부 마판 마시다 아이나 품절람이 하이바다 아이나 사나로 바품함이 하이바다 프랭 미비마 프랭 이메마 아이나 팔고 마치니네 아너 도미는 자니네 아이는야 레방나 파제나 품절라 타맘마 너희들냐 프랭 떠리바 아도 라이더나 숨다냐 아이디 라이더나가 숨나고 너희부 라이더나 아이디 가만히는 트위스트 프락다는 거지나 건들노 라이더나 숨내이라 이마 람사누삐 아시니아바 머니 뭐 할배세 깨도는 엄마마 오이베 야로 할배세 좀매